ꯃꯃꯛꯇꯨꯗ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ. ꯉꯁꯤ ꯑꯩꯅ ꯅꯝꯖꯔꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯐꯣꯟꯁꯤꯡꯗ ꯊꯣꯛꯂꯛꯏꯕ ꯑꯦꯗꯚꯔꯇꯥꯏꯖꯁꯤꯡ, ꯍꯥꯏꯔꯤꯕ ꯑꯦꯗꯚꯔꯇꯥꯏꯖꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯇꯧꯔꯒ ꯑꯩꯉꯣꯟꯗ ꯊꯣꯛꯍꯜꯂꯣꯏꯗꯒꯦ,ꯀꯃꯥꯏꯅ ꯇꯧꯔꯒ ꯊꯤꯡꯒꯗꯒꯦ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩ ꯚꯤꯗꯤꯑꯣ ꯑꯁꯤ ꯅꯝꯖꯕꯅꯤ. ꯁꯣ ꯃꯁꯤ ꯊꯤꯡꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦ. DNS66, Blockada, then Edgard, Adway ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦ. ꯍꯥꯏꯔꯤꯕ ꯑꯦꯗꯚꯔꯇꯥꯏꯖ ꯊꯤꯡꯅꯕ ꯄꯣꯠꯁꯛꯁꯤꯡꯁꯤ ꯈꯔ ꯑꯃꯅ ꯔꯣꯇꯦꯠ ꯇꯧꯔꯕ ꯐꯣꯟꯗ ꯁꯤꯖꯤꯟꯅꯒꯗꯕꯅꯤ, ꯑꯗꯨꯒ ꯈꯔ ꯑꯃꯅ ꯔꯣꯇꯦꯠ ꯇꯧꯔꯁꯨ ꯇꯧꯗ꯭ꯔꯁꯨ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯑꯣꯏ. ꯔꯣꯇꯦꯠ ꯇꯧꯗꯕꯤꯗ ꯁꯤꯖꯤꯟꯅꯕ ꯌꯥꯕꯒꯤ ꯃꯇꯥꯡꯗꯨ ꯑꯩ ꯇꯥꯛꯆꯔꯛꯀꯦ. ꯑꯗꯨꯒ ꯔꯨꯠ ꯇꯧꯕꯒꯤ ꯀꯥꯟꯅꯕꯁꯨ ꯑꯩ ꯃꯊꯪꯗ ꯑꯗꯨꯝ ꯊꯝꯖꯔꯛꯀꯦ. ꯑꯍꯥꯟꯕꯗ ꯕ꯭ꯂꯣꯀꯥꯗꯥꯁꯤ ꯏꯟꯁꯇꯣꯜ ꯇꯧꯕ ꯌꯥꯏ. ꯏꯟꯁꯇꯣꯜ ꯇꯧꯕ ꯗꯔꯀꯥꯔ ꯑꯣꯏ. ꯑꯩꯅ ꯏꯟꯁꯇꯣꯜ ꯇꯧꯅꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯗ ꯍꯥꯏꯔꯤꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯗꯨꯒꯤ ꯗꯥꯎꯟꯂꯣꯗ ꯇꯧꯕ ꯂꯤꯡꯛ ꯑꯗꯨ ꯑꯩ ꯊꯥꯖꯔꯛꯀꯦ. ꯑꯩꯒꯤ ꯗꯦꯁꯀ꯭ꯔꯤꯞꯁꯟꯗ ꯑꯝꯇ ꯌꯦꯡꯕꯤꯌꯨ. ꯁꯣ ꯐꯥꯔꯁ ꯑꯣꯐ ꯑꯣꯜ, ꯑꯩꯈꯣꯏꯅ ꯕ꯭ꯂꯣꯀꯥꯗꯥꯁꯤ ꯏꯟꯁꯇꯣꯜ ꯇꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯕ꯭ꯂꯣꯀꯥꯗꯥ ꯍꯥꯏꯗꯅ ꯑꯃ ꯆꯣꯡꯊꯣꯛꯏ. ꯍꯥꯏꯔꯤꯕ ꯕ꯭ꯂꯣꯀꯥꯗꯥ ꯑꯁꯤꯗ ꯅꯝꯕꯤꯕ ꯇꯥꯔꯦ. ꯃꯁꯤꯗ ꯅꯝꯃꯕ ꯃꯇꯨꯡꯗ ꯑꯇꯩ ꯀꯔꯤꯝꯇ ꯄꯥꯏꯕꯤꯔꯨꯔꯅꯨ. ꯃꯊꯛꯇ ꯑꯉꯧꯕ ꯑꯃ ꯌꯥꯎꯔꯤꯁꯦ, ꯑꯉꯧꯕ ꯂꯦꯐ ꯍꯦꯟ ꯀꯣർꯅꯔꯗ ꯑꯉꯧꯕ ꯑꯃ ꯌꯥꯎꯔꯤꯕꯁꯦ ꯕ꯭ꯂꯣꯀꯥꯗꯥꯒꯤ ꯁꯤꯝꯕꯣꯜꯅꯤ, ꯕ꯭ꯂꯣꯀꯥꯗꯥꯒꯤ ꯂꯣꯒꯣꯅꯤ. ꯍꯥꯏꯔꯤꯕ ꯂꯣꯒꯣ ꯑꯁꯤꯗ ꯅꯝꯕꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯕ ꯑꯦꯗꯚꯔꯇꯥꯏꯖ ꯕ꯭ꯂꯣꯛ ꯇꯧꯕꯗꯣ ꯃꯗꯨꯃꯛ ꯇꯧꯔꯗꯕꯅꯤ. ꯁꯣ ꯑꯗꯨꯒ ꯃꯈꯥꯗ ꯆꯤꯡꯊꯔꯛꯑꯦ, ꯃꯗꯨ ꯅꯝꯃ ꯃꯇꯨꯡ ꯆꯤꯡꯊꯔꯛꯑꯀꯥꯟꯗ ꯁꯤꯗ ꯑꯦꯗ ꯕ꯭ꯂꯣꯛꯀꯤꯡ ꯍꯥꯏꯗꯅ ꯑꯃ ꯊꯣꯛꯂꯛꯑꯦ. ꯑꯇꯣꯞꯄꯗꯤ ꯊꯣꯏꯅ ꯌꯦꯡꯕꯤꯔꯨꯔꯅꯨ. ꯁꯤꯒꯤ ꯑꯦꯗ ꯕ꯭ꯂꯣꯛꯀꯤꯡ ꯍꯥꯏꯕꯁꯦ ꯃꯁꯤꯗ ꯅꯝꯕꯤꯔꯣ. ꯃꯁꯤꯗ ꯅꯝꯂꯕ ꯃꯇꯨꯡꯗ ꯑꯦꯗ ꯕ꯭ꯂꯣꯛꯀꯤꯡ ꯏꯁ ꯗꯤꯑꯦꯛꯇꯤꯚꯦꯇꯦꯠ ꯇꯧꯔꯒ ꯂꯩꯔꯤꯕꯅꯤ. ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯤ ꯁꯤ ꯑꯩꯈꯣꯏꯅ ꯑꯦꯛꯇꯤꯚꯦꯠ ꯇꯧꯕ ꯗꯔꯀꯥꯔ ꯑꯣꯏ. ꯑꯦꯛꯇꯤꯚꯦꯠ ꯇꯧꯔꯦ. ꯃꯁꯤ ꯑꯦꯛꯇꯤꯚꯦꯠ ꯇꯧꯈ꯭ꯔꯦ, ꯂꯣꯏꯔꯦ. ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯇꯣꯞꯄ ꯑꯦꯗꯚꯔꯇꯥꯏꯖ ꯑꯃ ꯐꯥꯎꯕ ꯊꯣꯛꯂꯛꯀꯗꯕꯒꯤ ꯋꯥꯐꯝ ꯂꯩꯇꯦ. ꯇꯧꯕꯇꯕꯨ ꯑꯦꯗꯚꯔꯇꯥꯏꯖ ꯈꯔꯗꯤ ꯊꯣꯛꯂꯛꯀꯅꯤ. ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯅꯉꯣꯟꯗ ꯔꯨꯠ ꯄ꯭ꯔꯤꯚꯤꯂꯦꯖ ꯂꯩꯇꯦ. ꯇꯧꯕꯇꯕꯨ ꯅꯍꯥꯛꯅ ꯏꯟꯇꯔꯅꯦꯠꯇ ꯁꯝꯕ ꯃꯇꯝꯗ ꯊꯣꯛꯂꯛꯏꯕ ꯑꯦꯗꯚꯔꯇꯥꯏꯖꯇꯨꯗꯤ ꯑꯌꯥꯝꯕ ꯃꯍꯥꯛꯅ ꯀꯛꯄ ꯉꯝꯒꯅꯤ. ꯁꯣ ꯑꯇꯣꯞꯄ ꯕ꯭ꯂꯣꯀꯥꯗꯥ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯦꯗꯚꯔꯇꯥꯏꯖ ꯕ꯭ꯂꯣꯛ ꯇꯧꯅꯕ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦ. ꯑꯗꯨꯒ ꯅꯟ ꯔꯨꯇꯦꯠ ꯔꯨꯠ ꯇꯧꯗ꯭ꯔꯤꯕ ꯐꯣꯟꯒꯤ ꯑꯣꯏꯅꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯑꯃ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯕ꯭ꯂꯣꯀꯥꯗꯥꯁꯤ ꯑꯣꯏꯔꯤꯕꯅꯤ. ꯃꯊꯪꯗ ꯑꯅꯤꯁꯨꯕꯗ DNS66 ꯍꯥꯏꯔꯤꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟꯁꯤꯅ ꯑꯃꯨꯛ ꯑꯦꯗꯚꯔꯇꯥꯏꯖꯁꯦ ꯊꯤꯡꯕ ꯌꯥꯏ. ꯇꯧꯕꯇꯕꯨ ꯑꯗꯣꯝꯅ ꯍꯥꯞꯄꯤꯕ ꯃꯇꯝꯗ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯃꯈꯛꯇꯪ ꯍꯥꯞꯄꯤꯌꯨ, ꯕ꯭ꯂꯣꯀꯥꯗꯥꯁꯤ ꯈꯛꯇꯪ ꯍꯥꯞꯄꯤꯌꯨ. ꯍꯥꯏꯔꯤꯕ ꯏꯠ ꯏꯁ 90% ꯑꯦꯀ꯭ꯌꯨꯔꯦꯠ ꯑꯣꯏ. ꯑꯣꯡꯂꯤ 10% ꯗꯨꯃꯗꯤ ꯃꯥ ꯎꯄꯥꯏ ꯂꯩꯇꯕꯒꯤꯅꯤ. ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯉꯣꯟꯗ ꯔꯨꯠ ꯑꯦꯛꯁꯦꯁ ꯐꯪꯗꯕ, ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒꯅꯤ. ꯁꯣ ꯍꯧꯖꯤꯛ ꯑꯦꯛꯇꯤꯚꯦꯠ ꯑꯣꯏꯔꯦ. ꯑꯦꯛꯇꯤꯚꯦꯠ ꯑꯣꯏꯔꯕ ꯃꯇꯨꯡꯗ ꯉꯁꯥꯏ 22 ꯂꯩꯔꯝꯕꯗꯣ ꯍꯧꯖꯤꯛ 24 ꯂꯥꯛꯑꯦ. ꯑꯦꯗꯚꯔꯇꯥꯏꯖ ꯃꯌꯥꯝ ꯕ꯭ꯂꯣꯛ ꯇꯧꯕ ꯍꯧꯔꯕꯅꯤ. ꯃꯁꯤ ꯇꯧꯅꯕꯒꯤꯗꯃꯛꯇ ꯃꯊꯛꯇ ꯂꯦꯐ ꯍꯦꯟ ꯁꯥꯏꯠꯇꯅꯤ ꯈꯪꯗꯦ, ꯔꯥꯏꯠ ꯍꯦꯟ ꯁꯥꯏꯠꯇꯅꯤ ꯈꯪꯗे, ꯑꯗꯣꯝꯒꯤ ꯐꯣꯟ ꯃꯣꯗꯦꯜꯗꯨꯒꯤ ꯃꯇꯨꯡꯏꯟꯅ ꯃꯊꯛꯇ ꯁꯣꯒꯨꯝꯕ ꯐꯤꯒꯔ ꯑꯃ ꯊꯣꯛꯂꯛꯀꯅꯤ. ꯍꯥꯏꯔꯤꯕ ꯁꯣꯒꯨꯝꯕ ꯐꯤꯒꯔ ꯑꯃ ꯊꯣꯛꯂꯛꯄꯁꯤꯅ ꯅꯍꯥꯛ VPN ꯑꯣꯟ ꯇꯧꯔꯤꯅꯤ ꯍꯥꯏꯗꯅ ꯇꯥꯛꯄꯅꯤ. ꯍꯥꯏꯕꯗꯤ ꯅꯪꯒꯤ ꯑꯦꯗꯚꯔꯇꯥꯏꯖ ꯃꯌꯥꯝꯗꯣ ꯑꯇꯣꯞꯄ ꯑꯦꯗ꯭ꯔꯦꯁ ꯑꯃꯗ ꯗꯥꯏꯚꯔꯠ ꯇꯧꯈꯤꯕ ꯍꯥꯏꯕ ꯇꯥꯔꯦ, ꯃꯗꯨꯅꯤ. ꯁꯣ ꯃꯁꯤ ꯏꯟꯁꯇꯣꯜ ꯇꯧꯔꯦ. ꯏꯟꯁꯇꯣꯜ ꯇꯧꯕ ꯂꯣꯏꯔꯦ. ꯃꯁꯥꯅ ꯑꯗꯨꯝ ꯄꯨꯝꯅꯃꯛ ꯇꯧꯖꯔꯒꯅꯤ. ꯑꯗꯒꯤ ꯑꯇꯣꯞꯄ ꯀꯦꯁ ꯑꯃꯗꯅ ꯑꯗꯣꯝꯅ ꯀꯔꯤꯒꯨꯝꯕ ꯁ꯭ꯇꯣꯞ ꯇꯧꯖꯔꯒꯦ. ꯃꯁꯤꯒꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯕꯤꯔꯤꯕ ꯚꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯩꯍꯥꯛꯅ ꯑꯃꯨꯛ ꯍꯟꯅ ꯊꯥꯒꯠꯆꯔꯤ. ꯑꯗꯨꯒ ꯃꯊꯪꯒꯤ ꯑꯦꯄꯤꯁꯣꯗꯗꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯔꯨꯠ ꯇꯧꯕ ꯍꯥꯏꯗꯅ ꯑꯩꯅ ꯉꯁꯥꯏ ꯄꯟꯖꯈꯤꯕ ꯑꯗꯨ
ꯀꯔꯝꯅ ꯔꯨꯠ ꯇꯧꯕꯗꯒꯤ ꯔꯨꯠ ꯇꯧꯕꯒꯤ ꯀꯥꯟꯅꯕꯁꯤꯡ ꯑꯃꯁꯨꯡ ꯃꯗꯨꯗꯒꯤ ꯀꯔꯤ ꯀꯔꯤꯗ ꯁꯤꯖꯤꯟꯅꯕ ꯌꯥꯒꯗꯒꯦ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯑꯩ ꯃꯊꯪꯗ ꯑꯗꯨꯝ ꯇꯧꯖꯔꯛꯀꯦ ꯑꯗꯨꯅ stay in tune, please subscribe, like and share ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯤꯌꯥꯝ ꯈꯨꯗꯤꯡꯃꯛꯇ ꯒ꯭ꯌꯥꯟ ꯇꯥꯍꯟꯅꯕ ꯍꯥꯏꯗꯤ ꯈꯪꯍꯟꯅꯕꯒꯤꯗꯃꯛꯇ ꯑꯗꯣꯝꯒꯤ ꯆꯥꯎꯔꯕ ꯊꯧꯗꯥꯡ ꯍꯥꯏꯕꯗꯤ ꯑꯗꯣꯝꯒꯤ ꯆꯥꯎꯔꯕ ꯊꯧꯗꯥꯡ ꯂꯧꯕꯤꯌꯨ ꯍꯥꯏꯗꯨꯅ